aduga akoina khudmak singse akoi free da thabi adi mamang akoi matam da free thai ko hojik di free thadok pa yadi khoi khunai si mamai chum da sulai adi ko khoi khunai je jom chadama akta pik thalle aduna mamai chumba mairui organization thoraiba orna dagana the civil society organization ma'am thorai je ai machine nungai ko moina tawri je afaba mai kaida porkna na bani se da misunderstanding ore pa yai ko akoi kainom si yang mina se ko akoi gi musician aragi di artist then aragi di akoi gi pay system gi leidna ko sound gi leiba kangbu then student organization kunai sigi kunai sta leimin da bangak tane mai magi tongan ba mangam binary ngak tane then artist su kai dore magi session pham amane ba profession ne moi gi profession ja khoi ikai khumna ga da bane ikai khumna bi ga da bane ar moi kamai hinga da gi khoi khan ga da bane covid 19 gi laichat manung da moi kari sa gi sa gi nate tapla thin ba si maru gu manaw ga thili ne ba ko manaw ba han tham yawe yam nungai gi da ba thamoi so pa thok yaw gi sports khoi cheng ne ba ko ado artist who even mayam sing do akhoi sum harau kumai tawi yaro hadi artist to ko tabe him lay hoi aduna akhoi na thingi je adu em sum sungai re awna dagna mairoi lum mayam sing sungai re ko loino matam chupa thing badi nati ba masagi mairoi gi matam se kano gi exam matam se chitang amtang na thok gi haibane ko adu matum dagdi sairao bo leiri adu da mayam pun somina biro allaman mayam jawbi gera ama tobi gera tobiro kasu kaidi mo kasu hairu ba ko 시기 exam 마탐 좀 그런 도비오 하비네 시당디 그사이 워클 따민나 뭐디 상브라이나 칼레고 나사기 아이코이수 아이코이기 선범지다 아예 papire 아팅 papire 아이코이 뭐 이까이 쿰나비디 하이버롬다 또보세 닝아이 동나버지 좀 되고 야선나비우 고 아마나 아마기 마탁다 아팅 뭐 탐비건 아이코이 강이 아티스트나 로르버 토당 강이 레파키 루르 마탐다 바고 아믹나 로르버 토당 택 레파키 이슈마다 바고 protest thong matam da mu yaw da yaw di khoi khangbi ngai ko are film kum ba mayam yaw da yaw di ko ngasi si ai masak di maming di palaro social media da thagal eb ko mayam sang mai khang ba mi na harak pani ko akhoi artist je pula happy ro ni khang amok ta bu ne ba habadi ngasagi yam kui ko moina waheising je adagi di sai nongai torok ta ba adagi di mayam moigi ngasagi musician mayam salok ta mayam du hojik tang free ore kan da mu exam nen thingel kan moi kamai tok don ha por amalai aduna akhoi yengduse khoina athengba thamba sida bako yarkadi thabalna thabal oireko thabalna taba isai nongmai haisiko isai nongmai gumba sidi kasagi ka amada mi yamdana hol gumba amda tongjaba khotjaba ama tawbadudi aduri yar khoi thingoi dabani adu mudu thingoi dabani migi adu simpham amani den amaduna mingona su kana ba piri ne bako adu ko por amasu lere ade adakidi sumang lila haisiko sumang lila si hardly pung ani htane ba ma sanai lila asina akhoi khonoda khunada kya mangdono akhoi nangang ngadi la tawni hadi nongni wal gadi mic khonge ado hojikti muina music instrument do pora aga khudak pangkhala ka khong mani dana pung ani khaktene pung ani dudi adum angang mayam su senma yengi kano like pa kha tari mayam su ngang nungai boini yengminaga ko na salaga dum like pa bi mairu mayam ju 24 hour like pa badi ka sunate ba ko mayam dari mobile met lerem do ne bolo lerem do ne ba se aduna sumba su khara adum yengthok yengsendi tangai phadaba khade adum lei ba ko harau ko maini haraga su aduna akhoi tabak ama toramdaida yengdose kanagumba khardadi khudong sadaba mayok na yai ko akhoi si tawraga sim number 1 yengba then moida kamai tokna moida khudong sagi da bado akhoi gi organization amana relief kamai piga da ha por ba yengne ba ko noi swai to na khudong sadaba mayok na grab na khoi sina mayok na graban na noi sigi matung tarak padadi noi tawng ba tawro yai dana ko suma por ma haina bam sange ba aduna asa ina ahamata ina hajagi duni ngasagi musician mayam adagi di khogi kano sound system gi mayam adagi artist ko saisakpa adagi di sumang lila gi mayam singje adagi den khogi ngasagi kano nasu ngasagi mahiroi lup taruk siju kadore moidu unbanati mi porse akhoi khunai na putho ine ba khoi khunai na piri ne ba noi thabak to hari ne ba ngasai ina hajagi duni ko ason ba ana mayam duna mahiroi lup taruk tu kai charhage kano thabal sibu smasum chondori braina haiba mi mayam yarom gani hari sine ba akhoi khunai na semi ne ba ko aduna akhoi khunai na akhoi masen se mapang sona bo hona gum se ba ko then akhoi na some ai ngonda phawkom dei matam dilai moron khali ai kamtang lakte ko akhoi gi ngasagi musician singse madu laiba katli ne ba ko flies laiba katli ne ba ko yargadi mairoi lupsingna moi film mafam matam dugi matung inna yagi dadana ko asaw bodori hen be ko ai sai haje duni ko moi naga kaim sokta naga laise masi ai thagale na sai hai duni ko moi se sokta de phara bane koi mamang dam thengra poni ko aduna